kunthranithoi suba Manipuri loan gi numit an lakpada loan asigi 8 schedule da chadana bhona ramba allaman sing maru pang sing punamak kudamoina laihidraba Padma Shri RK Ranjan Singh aduga Professor MS Ningomba amasung lehau thabam sarna singba maru pang kayana ihou sagatana Manipur gi loan asi wangkana bhona ramba do ngasidi kumon kunthranithoi sure masi lakada mayam punamoku oina ikai kumnabagal oina na nokluksari haukiba sok lising amaga samapan mautranithoi da Bharat ki Parlamenta 71st Amendment of Act asi tauraga Manipuri loan bu nipan suba 8 schedule da salan ki masigi salanna honavada akhoi veteran leaders Bharatiya Janata Party ki Shri RK Ranjan na singba honorable matamadu ki MP na Lok Sabha da kanna argument Manipur ki favor da tawbiraga koi lakhi aduna ngasidi loan ase 8 schedule da chalaba matungda Bharat Sarkar amasung Manipur Sarkar na Language Development Department singba hangdana loan asibu chawkhatnaba amasung loan asiga associate tawriba mayam asibu hena mapung phananaba kanna honaduna lakli aduga loinana aikhoi ariba loan da su changnanaba miyamgi apunba khongjel ama lakli matang asida aina Manipur praja gi mihut amo oina haukiba parliament ki session singda aikhoi gi loan gi aikhoi gi mayek ki Manipur Bharat ki khongai currency nota hapnaba parliament ta puthokchaki aduna singba kaya adu ningsanguraga ngasidi Bharat ki prime minister na mahaki Shri Narendra Modi ji na sahi mapal sukna palakba sida hana leijaramlaba 14 Indian language adugi mathakta akogi loan mayam ama hapsalaga ngasidi akogi 15 Indian language asida akogi Bharat ki oiba employment ki haigadra civil service ki selection ki parikha Manipuri loan busu yahon biba ngamle aduga haiba wapham ase akogi Dr. Jitendra Singh asina taramari suba Hindi gi consultative committee gi meeting da prime minister gi office da amasung personnel Ministry of Personnel and Public Grievances and Pension ki minister su oriba prime minister office ki minister su oriba Shri Jitendra Singh na handak lauthokpi dana achauba opportunity ma pire aduga loinana hojing Indira Gandhi National Open University ki course singda maitai loan da akogi Manipuri language da tambina bagi damukta yamna thuna athubo matanda honanaba akoina Ministry of Education dagi instruction pire yam thuna tawra agani punamak ase ngasigi kunthranithoi suba Manipuri loan gi numit asida iraisa mayam leader mayam na honabi gidna ngasidi asigun mapung phaba loan ama oina honabada natana Manipur ki horakliba naharul singna Bharat apumbagi civil service examination da staff selection da bank ki karigi tohan ba selection da maitai loan or Manipuri language ase masi loan amoina tobiyanaba honorable prime minister na ayaba pibigre adugi sumathakta lakadoriba kugi medical education engineering colleges asidasu maitai loan ase masi or Manipuri language ase masi medium of language oina tawnana bagi damta Bharat Sarkar na Manipur Sarkar ga tanaraga paikhatna bukanna honari masi damak punamakku amuka na kuramjari language demand committee da yawbiramba punamakku so ngasigi numida sida ina nungsing jabagloina na mayam punamakku ikai khumajari